Imes padomiyeng tabiri basingbo ahan mamaktada binitana taram noksa bagaloyana kurumjari. Hauzik paudam asigi maroyo pau pijari. District Skill Mela Kaksingda pangthokre. Apunba Khorirolgi Malemgi Lupki ahanba mapo kumon thoram pangthokre. Aikoi lairik tamsi academic campaign haudoki beginning sing numit thoram ngasi pangthokre. Loyana BJP ki symbol thambal da lekhom sai syllabus thambal di phugaina soidana satkini haina Prime Minister Narendra Modi na phongdokre. Mapungoi ba paulo birasi District Skill Committee Kaksing na sinduna District Skill Mela Kaksing ngasi Kaksing District Headquarter da leiba Sumanglaikai Janaram Hall da pangthokre. Mela hudopagi tharamaduda Manipur Society for Skill Development ki Mission Director Ellen Kasung IAS na atheba mithung Deputy Commissioner Kaksing Somorjit Salam na thoram mapu loyana Skill State Mission ki Chief Operating Officer MSSD ki Joint Director Amarjit RK SRLM ki Anuradha amadi ADC Kaksing Adiri Mahiyona akhanaba mithung sing oina saruk yakhi. Departmental Stall Mari Training Institute Stall Manga Training Provider Stall Mari Farmer Producer Organization Stall Ama Training Provider Employer Stall Ani Entrepreneur Stall Ani Amadi Employer Stall Mari Puna Stall Kuni Thoina Saru Yaduna Pangthokiba Ngasigi District Skill Mela Adugi Saru Ama Oina Synapse Managing Director Anil Hauroksamna Host Loyana IDM Kaksingi A Athias Mukta Sus ki proprietor Padmasri Awardee Morangthem Muktamani Maira Foods ki proprietor Hanjabam Subra Alice Group ki CEO cum co-founder Pradeep Maitram amadi Mediland founder cum managing director Dr. Bibaral Maitaina panelist oina saruk yaduna talk show amasu pangthoki. Ngasigi Skill Mela hudopagi thoramaduga mari lena athobe mitung oina saruk yakiba Manipur Society for Skill Development ki Mission Director Ellen Kasung IS na phongdokibada Manipur asi literacy rate yamna wangba state ama oirabasu lairik haiba nahasing thabak phangdabagi sangsu aduki matik wangba state amani. Masigi maramasi aikhogi academy knowledge ka market ta darkar riba skill ga level manadabagini aikhoina hojiki matamgi market na kari darkar oiribage haiba du nainabagi mathok tai haiba wafam kaya phongdokhi. Sina, in this testing time, our society has to think deeply with calm minds. Direction of our we will be wasting our time. Therefore, skill development is my district the city to bring awareness to the people across the society that skill later they are going. We have to be a supplier of manpower, skill resources to the global arena. Therefore, we need to keep ourselves trained and make ourselves suitable, fit, relevant to the emerging market. Mapangi akan basapulak labasu lep pangambagi panggal sontharak libasi kangkha hanaba khorirolgi lamda leiriba miyoi sing punsinduna ithil piba matam yore haina hanagi lalholup amagi chairman ningthemsa sanayaima megena phongdokre apunba khorirolgi malemgi lupki ahanba mapok kumon thorangasi Jain Manipur Dance Academy gi auditorium delebak ningba isai oiriba chai kre ngasina sayau isai oiduna pangthokre Tharamaduda Palem Pantho Culture and Production ki Dr. Salam Santibla Devi na iba amadi direction piba apayao drama su utki loyana paumi sing da puning thawat po oina look asina khudol pot pigna ikai khumnaba su utki Tharamaduga marilena ningthemsa sanayaima RK sanayaima na phungdokibada culture haibasi territorial boundary laite lebaki law na thingba yadaba human activity ki saktam amani khwaidagi maru oiribasi horak saktam
originality haibasini masida mapangi akanba sapu laklabasu lepa ngambagi pangal sontharakliba asi khanta hanaba isha isadagi hoba ama changi masida korirol gi lamda leiriba miyoi singna ithil piduna khunai asigidamakta korirol gi look mayama punsiminaba matam yore haiki Tauramadu Malemgi Lupki President W. Amuchau Maitaina Tauram Mapu Iduna Shanghai Express ki kalam ni soiriba advocate Khaidem London Bala writer Rajendra Okram cultural worker and activities for Manipur chairman Buddha Chingtham Amiki President Khaidem Thoiba social worker Robin Brecky Amadi social worker Chobit Elangbamna Geso Onal Singh Oiduna Saruk Yaki Kari wafam kangatong tui, kari fogopum tui, mea da kari wakal handan ram tui, mea wakal handaraga, mea karang bafi lahon bam thokpagi haisi, matan da kuri doi kuri matna lawu da tala si, yang jauh dengan tamdani ni. Malam di nasi ba, koi kunai saja tui ba thoklo wathok si. Yang masih cuma misal mana yang urba taruh begini, koridor di lambda, inquisitive, tiada koridor hanya kami kopna sendiri mind wakil sendiri, atau koridor sendiri koridor. Ngarang nung tilpung ahuma khairom tarakpada more romdagi tholakpa tata janan AS02BC 9238 gari asi Technopan police na khamduna sek tobada sok case ani subna marida haplaga puramba yamlaba brown sugar konana miyo ama phagat pangamkre hairi Paraba brown sugar adu showcase yauna onbada kg 9 gram cham kuntare ni hairi drug konana faraba miyo adugi mamingdi Sani Jaipur chai kunmapan apokpa M Sani Senapati district ki lai bilas tagini hairi Technopan police na makha taba logyoiba thabak lokhatnaba case ama register tokre hairi ngarang Technopan district police Forest Department के staff सिंह अमदी DC office के staff सिंह की अपन बत्ती ममना Technopan district के मनुंग चन्नलेबा टी मोलफाई विलेज के सिंह सांगी लम एकर निपुनी थोइरोम दा थारंबा पोपी पाम्बी सिंह याथतुना मांग ताहन करे हाइरी ngarang yantatuna mang tahan kraba popi pambi singa dugi mamal charakna lupa crore 2 lakh maudari rom oiraba yai hairi Manipuri Students Federation MSF ki aikoi lairik ningthina tamsi academic campaign hodokibagi taratare subaning sing numit thoram ngasi kaksing da laiba Grace Cottage Academy da pangthokre Manipuri Students Federation mai loisang na sinuna pangthokiba thoram aduda Professor N Rasmohan Vice Chancellor Dana Manjuri University Dr. Dhanabi Laishram Social Scientist Amadi Academician E. Roni Academic Inserts Grace Cottage Academy Kaksing Amadi Maibam Julius Kuman President Manipuri Students Federation MSF Mayai Loisangna Thoram Mapusing Oina Saruk Yaki Tharamadda Professor N. Rasmohan Hai Manipurda Tangdu Laita Daba Pibam Kayama Lakre Miyoibagi Wakal Haibasi Ahongba Naiba Ngaltani Matam Matamgi Matugina Soidana Ahongba Lakani Hokibadi Hokre Matamada Lakadoriba Manipurama Sengot Honabada Aina Changadoriba Sana Konabo Oigera Culture Gi Lamdabu Oigera Hiram Aduda Kulayama Oiraga Katok Piduna Honorabadi Madugi Mahayadu Soiduna Pangbang Amgani Hainasu Pongdoki. I put it on Basic you might have got money, I have a walk see Panam Tambai, Sinna number 1. Tangalong have seen must education put the Mutum period. Piggy education, see Manipura, Tami education. I get certificate of buying a towel from the book that a towel lane will get the money and no you I just observe a crazy Himalaya there was something that I see Mirabani or about Tinguna the drop. I think we are in Germany to read about man, they would be the man, master will be the Himalaya get on the machine with Torbogi, oh, I give incident, Torbodo, but Himalaya the machine on it. Himalaya we don't cut over. Anna, history the way to a pick up the way you see, even the way not dragon as I Himalaya get on the Punyager, the way Sagar, Sagar, Sanagar, Masipunum Himalaya, but tell you about colors in among have you. Thoramapu na saruyakiba Dr. Dhanabi Laishram Social Scientist Amadi Academician na mahaki warol piraduna hai Manipuri Students Federation MSF na sangslagliba academic campaign aikoi lairik ningthina tamsi asigi mahai ngasidi aikoi gi iramdam asida phangba hore
Masi campaign asi lisang sina pangthokuna lakpagidamak mahaki maikaidagi MSF pusu thagapa phangdokhi. Kaiginoida national character has the yaise hardworking, sincerity, punctuality, discipline, firm determination, sacrificing spirit, sense of patriotism have never. Si yaurba magundu malengi lebak si miyama chelaba lamdugi miyama chelaba lebak to magic tong chawkane hai never. Alaita mise si good miyam se chelaba never. Thaurangi wahaudo piraduna MSF Mayaloi Sang General Secretary Rojit Texam na hai academic campaign asi kumjali sangai taruki February thagi tang mapanda iramdam asige mahi masing tambibagi kanglon asibu hena mapangal kangkha na bagaloyana kunai asigi puwari ngamkhai amadi lenga ki phibamda hena khanganabagi pandamda haudokhibani. Academic campaign asigi makhada iramdamasta leiriba mahiroi sing amadi sotharakliba mahimasing tambibagi kanglon sing kupna yengsinduna amadi afaba awanba mahigi kanglon ama laknaba lisang sina honaduna lakli. MSF na sangsakliba academic campaign asigi asoba mai pakpa oina lamdam asigi tongan phamsingda leiriba mahiloi sangsing amadi lekai da satuna campaign kya sathakre amadi lengaki mahiloi sangsingda matamgi thengnariba awada pasing koknaba yengsinduna lakli. Masigi mahai oina lengaki marilenaba authorities singnasu MSF na sangsiliba yengsinbagi thabak thawai singbusu khangbiduna afaba purakpa kayasu yaukre makha tarakpadasu tungi afaba manglomda sangsinba khunai amagidamak campaign asi chathakigani hainasu phongdokhi. Belly da best over khulai paiba underground gi kedar khara Paidinga gi stone catcher leiribagi akoibada makhoi gi thabak tharong khara chathanaba leire haibagi akangnaba pawma phangbadagi Subedar Y Sakti Shen Singh OC Commando Bisnupur na lusingba Commando Bisnupur gi team amana additional SP Operation Bisnupur Roni Mayang Bangi Mayang Makada SP Bisnupur and Herojit Maitei IPS ki pokta matungina khudakta mafam aduda changsinduna thiba humbagi thabak chathabada miyoi ama khulaya konana phaba ngamkhre pharaba miyoi adu Tongmin Thang Haukip alias Thangboy Jingchang Apokpa El Hengkhomang Hauki Kotland Village Kangpopi District Tagini Haiba Kangbangamle Mangondagi 7.65 mm pistol galoyana 6 round gi nongmai maru yauna magazine phangle Tongminthang Hauki Puwahang Pahongmada Maha KCP MC Unification gi active cadre amani Mahak Laloluk asida Kiran Koba magi makhada English ngani 18 dagi thabak toba horakibani haibasu khangbangamle Mahakna makhatana phongdokkibada Mahak Lisingani Marida Pripak Pro da yauduna numit nifu mangani sajik tampakta leramle Mahaki Army number na 15475 ni haibasu khangbangamle makhataba aingeba thabak chathanaba Sekmai Police Station da khusinakre hairi Club amana torakpa thabak thorang khuding lekai aduda mami tagani haina pasoi kendra gi MLA Sapang Kunjakishor Kebana phongdokre Ngasi takyal khongbal dalaiba the Nambul Bring Cultural Association NBC na hodokiba sahi yangkai surakpagi pangthokiba Golden Jubilee Celebration ni tharamda wapamasi MLA Sapang Kebana phongdokibani tharamaduga marilena lekai adugi makok mathang taraklaba mahiroi amadi sanabagi lamda medal phanglaklaba sanaroi singdasu asamba khudol pot amadi mana matum pidunai kai khumnabasu utkhi tharamaduda NBC gi President Wangkhem Iboyama Pasoi Ward number 4 gi member S Memcha Impal West ki Hanagi Upadhyaksha Dr. S Merajo Social Worker Sing Loitongbam Polem da Punsubang Lekai Women's Welfare Association President Kumalambam Ibecha amadi KBS Brick Plant ki proprietor Kaisam Birbal na athoiba mitung oina saruk yakhi MLA Sapang Kebana Makata aduna afaba thabak torakpa matamda thagat wahi phongdokpagi hainabi thamsi asoiba thiraga mimangda puthokpagi mahutta asoiba adu puthoktuna semdoknaba honaminasi pasoi kendra si sahi amagi manungda smart kendra ma onthoknabagi damak chakhot thorangi damak thabak lepna paikhalakli mikhal hek haidokpadagi lep palaitana lambi koilas thaba leptri ward nipuma palaibagi manungda ward kuntraum doi haibadi chada yangkai henbagi mafamda lambi semba loislakle club amadi lekai gi miyoi singna yaipa thorangi damak torakpa thabak thorang khudingda angamba mateng pangani haiki masi praja gi wakalun de wasi mamitaris marmasina club asina hek to bagi thabak kun mose kai de mamitane praja gi mai che tum mamita doina
for the sake of club, hybrid club that over the DHC, the labor, Punamaki Wojana. I see advice from the Kanbiragati Langani. I just I am the advice people of Gisatida, Puisata, Jabaminate. Adobo, I get told today, Nasiki, the guy, Lincoln bit of Punamakta. Link the message presented by some appeal to Japanese, share to Japanese, have a social, that comes again. Aina Yadamong the Puramba Urea Beck listing a Machamri Kuntra Manga Kaksing Police Kitim na Fare. Hari Batado sing around the Midam Puntara Makaram Tabada, Joa Champudagi Molcham Kulda Urea Beck sing Tata Trakra the Pudun Setle Haiba. Akak naba pawama phangudagi Sugnu Police Tasangi SIM Minabandana Sugnu Police Tasangi OC Inspector NG Anthony Sureski Supervision Makada Lucingba Police ki team anina makhoi action lokotpada ngasi February 4 ginongalam dai pung 9 dagi ahum phawgi manungda Kakching District Sugnu PS ki manung channa leiba Sero Ningthem Hidden Imphal Tural gi torbanda Tata truck manga phagatki Hariba truck sing aduda matik chaba document yaudana urea purambadagi purakli ba Urea sing amadi truck driver sing phagatki Thaudo siga marilena Sugnu Police Station the case ama register tokre Phagalaba truck amadi driver sing adudi Tata truck number na NL111514 masigi driver na Lamin John Mate Sai Kunithoya Pokpa Jangkhomang Mate Josampu district ki Josampu PS ki manung chanba Thinghanjang village tagini Lamin John tharakpa truck ta urea bags ani humdra hablaki ani suba tata truck ki number na MN019394 masigi driver na ngangkho hau ki sahi kunthani thoi apokpa Jangkama hau ki Josampu district ki Sangai Kot PS ki manung chanba Gobajang village tagini Hojikna Mahau Tampak Village da laibani ngangkho hau tharakpa truck da urea bags sahum hablaki ahum suba tata truck ki number na MN025636 masigi driver na Manglulan Jau Sahi Kuntra Pokpa Jalam Thang Jau Josampu district ki Singhat PS ki manung chanba Singhat village tagini mahaki truck da bag sahum kuntra hablaki mari suba truck adugi number na MN073751 driver na Jinailan Jau Sahi Kuntre Apokpa Khamjalian Jau mahak su Josampu district ki Henglep PS ki manung chanba Aina village tagini mahaki truck da urea bag sani marphu yauki aduga mga suba truck ki number na MN06T0289 ni masigi driver na Saigolon Baite Sahi Kunithoya Pokpa Paukai Baite Josampu district ki Josampu PS ki manung chanba P Gamnonjang village tagini Saigolon Baite tharakpa truck asidana urea bags ani humdra mga hablaki urea bags sing asi Josampu district ki tonga phong kya dagi khongalakpani aduga border area oriba Molcham amadi Phaisi manakta transport togodabani hairi Union Public Service Commission UPSC exam da Manipur literature Austin paper sing Bengali amadi maitai mayak animakta iba yahanaba Rajya Sabha gi MP Laisemba Sana Zawbana ngarang phangkiba Parliament mifamda special mention oina pukhatuna taksangkre MP Laisemba Sana Zawbana special mention oina pukhaladuna UPSC gi civil service exam sing Manipuri literature da punna mark songwa saniyangkai galoyena paper 1 amadi 2 haina Austin paper ani leiri State policy ama oina Manipuri lengana kumjali singai taruk tagi hauna Manipuri lol ina bagidamakta Bengali mayaki mahut maitai mayakna tangkak naina sindokpa hauki Manipur da lairiba college amadi university singda tamliba Manipuri lonbu maitai mayakta onthoktuna B amadi MA gi mahiroi sing puthokpa haukre Hojik lairiba problem di Manipuri subject singda maitai mayakna iba B amadi MA sing Bengali mayak tamlaktabana Makhoi sing adu Manipuri Austin paper singi UPSC main exam sing thana bai khudong chaba phangdri mahiroi singi maikai dagi UPSC exam sing maitai mayakta thaba yahana ba taksin bagal leiri makhoina taliba demand asi kakninga yaudaba maram chaba oibana wathok asi state asoba problem ama oirakli hauze lairiba issue asibu yangsinaba UPSC main exam sing Manipuri literature da hauze ki oina piriba answer must be writing in Manipuri Bengali or Meitei script haiba instruction oina semdoktuna UPSC exam gi Manipuri literature Austin paper sing da Bengali amadi Meitei mayak animagna iba yahanaba MP Sana Zawbana house ki kuthangda India lenga ki puning singsinki
Thongju Kendra gi Assembly election da mirep oikiba Seram Niken gi Mapok Kumon Thoranga Marilena Red Cross Society Impal Iska Khusam aduna ngasi Jennings Blood Bank ta voluntary blood donation ke ama pangthokre ngasi gi blood donation du da Seram Niken masa yauna Thongju Kendra tengbang luki thongmi kayana EPK Lakliba February tang 12 da tongan ba cultural program kaya galoyana pangthokkadoba All Manipur United Clubs Organization Amuko gi Kuntra Suba Foundation Dega Marilena February tang 9 dagi tara phawba nubi humni supna rims amadi Jennings da blood donation tobagi program adu ngasi su makha sathari Amuko na rims amadi Jennings da blood donation tobagi program asi National Health Mission Blood Cell ga khusam naraga pangthokpani blood donation toriba miyoi singda Department of Transfusion Medicine rims amadi Jennings ki blood bank ki staff singna ningthina mateng pangki Amuko gi Foundation Dega Marilena February tang 9 dagi tara phawba blood donation tobagi program asigi matungda haibadi February tang 13 da ana layeng bai khudong chaba khara watpa mapha ma oiriba Bisnupur district ki Chachampur ga thangana leiriba Phagaukchau like Ikhai gi Labha Club Community Hall da United Clubs Organization of Bisnupur District UCOBIT amadi Chief Medical Officer Bisnupur khusam naraga free medical camp ama pangthokani hairiba free medical camp asida sangadaba hida langthak sing adu Sestrom Association Ingthaukhong Bisnupur District na mateng pangbibani India amasung Myanmar gi international border fencing khajin bada Lamgi sayanaba lai haiduna border fencing khajin ba thingjinuna thamli hainarabasu border dadi fencing khajin bagi thabak leptana adumak satha hauri masi Manipur gi miyamda ihau saganaba haibadi nachade haina Peace Committee Kanglaipak Manipur Pekong gi President KS Rajesh Maitena phongdokre wapamasi Pekong gi President KS Rajesh Maitena lusingba Paumi yawba team amana international border pillar number 80/11 SP 80/16 SP 80/17 SP hairiba pillar sing adubo machu taibagi chatlubada wapamasi phongdokhibani KS Rajesh Maitena makhatana haikibada Manipur lengak amadi India government ki achoba pham paiba singna sayet nariba mapham sing aduda chatuna praja miyango unaraga sayet nariba adu loidri phawba international border fencing khajin ba lephanduna thamle haina media da haikrabasu fencing khajin bagi thabakti hojiksu leptana satha hori mamang thagi January tang 3 da kwatha kunau da leiba hojina border fencing khajin bada Myanmar gi oihoraba pillar number 80 amasung 81 da masu taiduna thamlamba matamda mafam aduda border fencing gi sem saba horami matam aduda border pillar number 80/16 SP amasung 80/17 SP ani gi marak asidi fencing toramdabani adubu ngasidi ayamba thabak loisinduna thambiramle fencing khajin baduna border pillar sing adudi Myanmar gi manungda surround meter kunthra rom sangsilaga leihore hiramasida Peace Committee Kanglaipak Manipur na haijaning badi hiramasi gi matang da lenga amadi miyamda paudam jabani haiki India gi ahanba Prime Minister Jawaharlal Nehru gi ming kari gi sijanadribano haina Gandhi singda hangduna attack tokre Nehru asi achoba miyoi amani aduga kari damak Nehru surname sijanadribano haiki Wapamasi Rajya Sabha da President gi speech da debate tongnaba amada pakhum piraduna PM Modi na haikibani mahana makhatana haikibada Adani group ki wafam da opposition na mabu maral siriba du kanadabani makoina BJP gi symbol thambal da lekhom saisilabasu thambal di pugaina soidana satkini Leiba humdra tarutagi gifted mahiroi lising tara manga sahumgi grade level testing tawduna US based Johns Hopkins Center for Talented Youth CTY na khangatpada sahi mapan suraba New Delhi dagi nipamacha amabu world brightest mahiroi oina khankhre best sada maudram pan phangbam khraba Arya Bir Kocharbo Malengi brightest mahiroi oina CTY na khankibani mahak Raghubir Singh Junior Modern School dagini Grand Honor Panglapada CTY Executive Director Dr. Ami Selton na harau nungaiba phongdokre Inclusive United Nations ki khwaidagi nahawariba Arwi Kocharbu Right of the Child ki committee ki chair oinaba recommendation tokre hairi Hojarabada maroy pamukana pizari District Skill Mela Kaksingda pangthokre Apunba Korirol gi Malem gi lup ki ahanba mapok kumon thoram pangthokre Aikhoi lairik tamsi academic campaign haudokhibagi ningsing numit thoram ngasi pangthokre
लोयना बीजेपी की सिंबल थंबाल द लेखोम साइसिलबसु थंबाल दी फुगाइना सोइदना सातखिनी हाइना प्राइम मिनिस्टर नरेंद्र मोदी ना फोंदोक्रे ngasi gidi paudam pijapa matang asolution jare beng tabiri basangbu khurumjari